Hello, welcome back to my channel 7 Speed Manipur. Ngasi video ano ba ma mayam gi damakta purgal la ya batare ngasi ano ba mayam gi damakta video ma semjara ge ngasi aina live ma pham si Tata Motors da ubire ai ba Tata Motors si krai da leibno har kan da dum airport line da leiba akoi gi hek si gi hek opposite da Iskon mandir do adu ge opposite ni kol lai se aduna stay dang asi gari khoi gi sigi gari se Tata Intra V30 do adu I bet walk around of the review picture ke adu gana ba kaino kana da na kaino kamai tong no ha do sigi kana ba sing do ha bet ai nyam do usara age adu di sangurasi sangaga matang haijara age ko ado mayam subscribe tau to yaur ga di subscribe sungsoi choi na toksan bioro gari ga mari leina ba content sing ai dum burga laksage aduna channel asi miss tau dana ba video miss tau dana ba important ba mayam subscribe toksan bioro aur ge mayam pagi maning do uriba gari ase pagi Intra V30 go Intra V30 je pagi kamai tau ge habdo mayam da hape samlapa basic details sing gai mathang haijara ke ado hai ba gari si yam documentic popular oigre have maram di adam gari se adam kena to wai tare hojikan yamna pagi society sida pagi nahasing inkhale ba pagi youth sing da pagi thabak se pagi suningai nomingai leitogi awam se sumba tangro ju ko kadrai na pagi Tata company sa tegi ai ba gari Intra V30 pagi V10 ga ju lei ko mai ke ma version ja to V20 ju ma ko me V20 ju discontinue to ma no pagi V10 ga V30 ga option ani je lei to hai ba gari si adu ki mati popular oigre abdi tuma nahasing pagi to phang da ba pagi thobok ki kangau na sing da kitang makoi sina pagi sandal lambi oina bagi dong sa de TV ba bitare adu hai ba gari si jengmila se kamai tong ge ha ba do pesa tan gi damak tadi hai ba gari si yang aba option na ma ogi drai na khanja ba de hai ba gari si nya me kitang an ever oina na ba ha bitare na si video si jengmila se ma khata video over si ko an ba da khoi sir khoi 7 speed manipur na taram oksari okay sir gi minga lai pham ga petang pan biram ba jagadra ai ming konthau jam min jan ai sagol ban tera project me okay ado sir mayam na zik as a customer oina mayam na khangning ije ai ba gari si gi habe chorok magi keno basic details sing do khangning bai tare aduna sigi maram da petang charna tapi na ba haijari ado ahan bada ming amtang haibiu gari si akoi mang da le video gari Intra V30 ko yo hoji akoi miyam na dum panna na chali B6 ki model ni ko okay Intra V30 ha ga jo miyam na ado masi variant makal kya mu variant makal ani la AC variant amga non AC amga hoji akoi sigala jari sina non AC variant ne ko non AC variant AC variant le ko na kya ko na to order long se da bai okay yam pam da bai tare non AC ne aduga sigi khoi gi magi hoji khoi gi Imphal da go Imphal da on road da khoi price kya mu lai ge dum tang da showroom da hoji che 8,05,000 lai on road ta ha ga di insurance registration ke ka ko matlab yaro kan 9,02,000 suai la okay adu di hoji sir di manung da habe changa ga kai lai ge magi keno sing da tang habiro
ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯀꯩꯅꯣꯁꯦ ꯒꯥꯔꯤꯁꯦ ꯑꯩ ꯀꯥꯈꯠꯆꯒꯦ ꯀꯥꯈꯠꯄꯤꯌꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯏꯁꯦ ꯏꯟꯇ꯭ꯔꯥ V30ꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯁ꯭ꯇꯥꯔꯤꯡ ꯑꯣꯏꯔꯝꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ VS6 ꯃꯣꯗꯦꯜ ꯂꯥꯛꯄꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯋꯔ ꯁ꯭ꯇꯥꯔꯤꯡ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯁꯤꯅ ꯍꯦꯟꯅ ꯒꯥꯔꯤꯁꯦ ꯊꯧꯕ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯗꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯋꯥꯡꯉꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯤꯡꯁꯦ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯦꯕ ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯔꯝꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯁꯇꯃꯔꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯍꯦꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏꯂꯦꯖꯁꯤ ꯀꯌꯥꯃꯨꯛ ꯍꯥꯏꯐꯦꯠ ꯃꯥꯏꯂꯦꯖꯁꯦ ꯌꯥꯝꯗ꯭ꯔꯕꯗ 1 ꯂꯤꯇꯔ ꯑꯃꯅ 16 to 18 ꯁꯥꯏꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯤꯁꯇꯟ ꯃꯔꯤ ꯑꯣꯏꯔꯛꯑꯦꯕꯀꯣ ꯄꯤꯁꯇꯟ ꯃꯔꯤ ꯑꯣꯏꯕꯅꯤꯅ ꯊꯥꯎꯗꯤ ꯈꯤꯇꯪ ꯆꯥꯏ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯐꯤꯆꯔꯁꯤꯡ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯐꯦꯠ ꯑꯍꯦꯟꯕ ꯐꯤꯆꯔꯁ ꯂꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ VS6ꯀꯤ ꯑꯣꯏꯅꯀꯣ ꯏꯀꯣ ꯃꯣꯗ ꯁꯤꯁꯇꯦꯝ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯗ ꯌꯥꯎꯔꯀꯥꯟꯗ ꯁꯤ ꯏꯀꯣ ꯃꯣꯗꯁꯤ ꯅꯝꯕꯤꯕ ꯌꯥꯗꯦꯀꯣ ꯂꯣꯗ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯂꯝꯁꯥꯡ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯀꯥꯟꯗ ꯏꯀꯣ ꯃꯣꯗꯁꯤ ꯅꯝꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ VS6 ꯂꯥꯛꯄꯅꯤꯅ ꯔꯤꯖꯦꯅꯦꯔꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯑꯃꯁꯨ ꯂꯥꯛꯑꯦꯀꯣ ꯔꯤꯖꯦꯅꯦꯔꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯦ ꯊꯧꯕꯗ ꯃꯇꯣꯝꯗ ꯆꯦꯜꯂꯛꯇꯕꯒꯨꯝꯕ ꯀꯩꯀꯥ ꯂꯩꯗꯅ ꯐꯨꯟ ꯈꯣꯠꯄ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯍꯥꯡꯕ ꯖꯒꯥꯗꯀꯣ ꯃꯤ ꯄꯨꯡ ꯀꯩꯀꯥ ꯆꯠꯅꯗꯕ ꯖꯒꯥꯗ ꯐꯖꯅ ꯒꯥꯔꯤꯁꯦ ꯈꯥꯝꯕꯤꯔ ꯃꯇꯨꯡ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯤꯖꯜ ꯐꯠꯇꯕ ꯂꯩꯗꯅꯀꯣ ꯃꯩ ꯆꯥꯛꯊꯦꯛꯄ ꯉꯝꯗꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯅꯦꯔꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅꯀꯣ ꯁꯦꯀꯦꯟ 5ꯗꯩꯅ 10ꯐꯥꯎꯁꯦ ꯁꯤꯒꯤꯁꯦ ꯁꯦꯀꯦꯟ 5ꯗꯩꯅ 10ꯐꯥꯎꯁꯦ ꯅꯝꯕꯤꯔ ꯃꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯉꯪꯈꯠꯂꯛꯄ ꯈꯣꯠꯂꯛꯄ ꯂꯣꯏ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯒꯥꯔꯤꯁꯦ ꯂꯣꯏꯔꯦ ꯃꯥꯒꯤ ꯔꯤꯖꯦꯅꯦꯔꯦꯁꯟꯁꯦ ꯂꯣꯏꯔꯦ ꯍꯥꯏ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯖꯤꯟ ꯃꯈꯣꯟꯁꯦ ꯇꯞꯅ ꯃꯁꯥꯏ ꯍꯥꯟꯅ ꯆꯥꯡꯗ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯏꯟꯅ ꯇꯞꯅ ꯊꯧꯕꯤꯕ ꯍꯧꯖꯤꯛꯁꯦ ꯁꯤꯅ ꯕꯣꯇꯜ ꯍꯣꯜꯗꯔ ꯍꯥꯞꯄꯦ ꯍꯥꯟꯅꯗꯤ ꯌꯥꯎꯔꯝꯗꯦꯕꯀꯣ VS6 ꯂꯥꯛꯄꯗꯒꯤꯗꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯍꯥꯞꯄꯦ ꯑꯗꯨꯗꯩ ꯁꯤꯠꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯍꯥꯏ ꯁꯞꯄꯣꯔꯠꯀꯥꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯁꯥꯡꯅ ꯊꯧꯔ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯗ꯭ꯔꯥꯏꯚꯔꯅ ꯄꯣꯊꯥꯖꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯄꯣꯊꯥꯕꯒꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯁꯣꯝ ꯁꯥꯏꯗꯇꯁꯨ ꯑꯗꯨꯝ ꯕꯣꯇꯜ ꯍꯣꯜꯗꯔ ꯀꯩꯀꯥ ꯌꯥꯎꯔꯤ ꯁꯨꯝ ꯗ꯭ꯔꯥꯏꯚꯔ ꯀꯣ ꯗ꯭ꯔꯥꯏꯚꯔ ꯃꯤ ꯑꯍꯨꯝꯃꯨꯛꯇꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯆꯪꯉꯤ ꯆꯠꯄꯗ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯂꯣꯗꯀꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯌꯥꯏ ꯁꯤꯒꯤꯁꯦ ꯃꯥꯏ ꯂꯦꯡꯁꯤꯅ 8.8 ꯁꯥꯡꯉꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯕ꯭ꯔꯦꯗꯁꯦ ꯄꯥꯛꯄꯒꯤ ꯆꯥꯡꯁꯤꯅ 5.3 ꯄꯥꯛꯑꯦ ꯑꯗꯨꯒ ꯃꯥꯏ ꯄꯦꯂꯣꯗꯁꯦ 1300 ꯄꯦꯂꯣꯗ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯅꯧꯕ ꯂꯥꯛꯑꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯅꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁ꯭ꯄ꯭ꯔꯤꯡꯁꯦ 5 ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯒ ꯃꯅꯤꯡꯗ 9 ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ VS6ꯀꯤ ꯈ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁꯦꯟꯁꯔ ꯌꯥꯎꯔꯛꯑꯦꯕ ꯃꯁꯥꯒꯤ ꯕꯦꯛ ꯁꯦꯟꯁꯔꯁꯦ ꯁꯤꯒꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯁꯤ ꯕꯦꯛ ꯁꯦꯟꯁꯔꯁꯦ ꯖꯒꯥꯁꯦ 3ꯅꯦꯕꯀꯣ ꯌꯥꯎꯔꯛꯏꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚꯔꯅ ꯃꯇꯣꯝꯗ ꯀꯣ ꯄꯦꯁꯦꯟꯖꯔ ꯀꯩꯀꯥ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯀꯣ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯕꯦꯛ ꯁꯦꯟꯁꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯃꯅꯤꯡ ꯍꯟꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯃꯇꯦꯡ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯅ ꯇꯌꯥꯔ ꯁ꯭ꯄꯦꯌꯔ ꯇꯌꯥꯔꯁꯤꯗ ꯍꯥꯞꯄꯦꯀꯣ ꯁ꯭ꯄꯦꯌꯔ ꯇꯌꯥꯔꯁꯦ ꯁꯤꯗ ꯍꯥꯞꯄꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯁꯜꯂ ꯄꯥꯜꯂꯝꯃꯦ ꯍꯧꯖꯤꯛꯁꯤꯅ ꯃꯆꯤꯟꯗ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯇꯌꯥꯔ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯇ꯭ꯌꯨꯕꯂꯦꯁ ꯇꯌꯥꯔ ꯑꯣꯏꯔꯦ ꯇ꯭ꯌꯨꯕꯂꯦꯁ ꯑꯣꯏꯔꯦ ꯑꯗꯨꯅ ꯒꯥꯔꯤꯁꯤꯁꯨ ꯌꯥꯝ ꯊꯧꯕ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯣ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯁꯦ ꯁꯤꯗ ꯁꯤꯒꯨꯝꯕ ꯁ꯭ꯄꯦꯁꯀꯁꯦ ꯌꯥꯎꯔꯝꯗꯦꯕꯀꯣ ꯍꯧꯖꯤꯛ V30ꯁꯦ ꯂꯥꯛꯄꯗꯒꯤꯗꯤ VS6ꯀꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣ ꯇꯨꯜꯁ ꯀꯩꯀꯥ ꯍꯥꯞꯐꯝ ꯈꯣꯠꯐꯝꯁꯦ ꯃꯐꯝ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯀꯣ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇꯁꯨ ꯕꯣꯇꯜ ꯍꯥꯞꯐꯝ ꯌꯥꯎꯋꯦ ꯁꯤꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯔ ꯆꯥꯔꯖ ꯇꯧꯕ ꯐꯣꯟ ꯆꯥꯔꯖꯃꯛꯇ ꯇꯧꯅꯤꯡꯉꯒꯁꯨꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ 5V ꯀꯩꯅꯣ ꯌꯥꯎꯔꯤꯕꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯩ ꯁ꯭ꯄꯤꯀꯔ ꯅꯨꯡ ꯀꯩꯀꯥ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩ ꯍꯥꯟꯅꯗꯤ ꯁ꯭ꯄꯤꯀꯔꯁꯦ ꯍꯥꯞꯄꯝꯃꯦꯕꯀꯣ ꯇꯦꯞ ꯀꯩꯀꯥꯁꯦ ꯇꯦꯞ ꯀꯩꯀꯥ ꯍꯥꯞꯄꯝꯕꯁꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯀꯩꯀꯥ ꯆꯥꯝꯕꯗꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯧꯔꯤꯕ ꯀꯩꯅꯣ ꯀꯩꯀꯩꯁꯤꯅ ꯒꯥꯔꯤ ꯀꯩꯀꯥ ꯆꯥꯝꯕ ꯃꯇꯝꯗ ꯇꯦꯞꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯇꯦꯞ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯪꯁꯟꯕ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ VS6ꯀꯤꯗꯗꯤ ꯍꯥꯞꯐꯝ ꯌꯥꯎꯗ꯭ꯔꯦ ꯇꯦꯞꯁꯦ ꯍꯥꯞꯄꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯌꯥꯎꯋꯤ ꯍꯥꯞꯐꯝꯗꯤ ꯑꯗꯨꯝ ꯍꯥꯞꯀꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯄꯥꯋꯔꯁꯦ ꯁꯤ ꯑꯃꯇꯪꯒ ꯍꯥꯏꯐꯦꯠ
ꯗꯤꯇꯦꯜꯁ ꯍꯥꯏꯕꯤꯔꯝꯕ ꯌꯥꯏ? ꯌꯥꯏ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ V6 ꯂꯥꯛꯄꯅꯤꯅ ꯏꯟꯖꯤꯟꯁꯦ 1500cc ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯄꯤꯁꯇꯟ ꯃꯔꯤ ꯑꯣꯏꯔꯅꯤꯀꯣ 4 silinder ꯀꯣ ꯑꯗꯒꯤ ꯃꯥꯏ ꯍꯣꯔꯁ ꯄꯥꯋꯔꯁꯦ ꯍꯧꯖꯤꯛ 70 ꯍꯣꯔꯁ ꯄꯥꯋꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯔꯦꯗꯤꯕꯤꯂꯤꯇꯤ ꯃꯥꯏ ꯑꯉꯝꯕ ꯀꯥꯕꯒꯤ ꯆꯥꯡꯁꯦꯀꯣ ꯑꯉꯝꯕ ꯀꯥꯕꯁꯤꯅ ꯍꯥꯟꯅꯗꯤ ꯀꯩꯅꯣꯒꯤ ꯁꯝꯊꯤꯡ ꯂꯩꯔꯝꯃꯦ 25 ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯁꯤꯅ 37% ꯑꯣꯏꯔꯦ ꯔꯦꯗꯤꯕꯤꯂꯤꯇꯤ ꯑꯉꯝꯕ ꯀꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯐꯣꯛ ꯂꯦꯝꯁꯦ ꯃꯁꯥꯒꯤ ꯌꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ? ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯤ ꯁꯤꯟꯗꯣꯛꯄ ꯌꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯁꯇꯝ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯦ ꯐꯣꯛ ꯂꯥꯏꯠꯀꯤ ꯇꯣꯉꯥꯟꯅ ꯁꯤ ꯍꯥꯞꯐꯝꯕꯨꯗꯤ ꯌꯥꯎꯔꯛꯏꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤ ꯍꯥꯞꯐꯝꯕꯨꯗꯤ ꯌꯥꯏ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯒꯗꯧꯕ ꯒꯥꯔꯤ ꯃꯈꯜꯅꯤ ꯍꯥꯏꯗꯤ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯆꯥꯎꯗꯕ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯄꯤꯛꯇꯕ ꯒꯥꯔꯤ ꯃꯈꯜꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟ ꯀꯦꯁꯇ ꯂꯩꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ